astronaut ama space ta mangkhrabadi kari oi real voice ki nung sijaraba ichin announcing ai khoina kari kuma matamda space ki video yenglo batanjada khallu busu yawi space ta chatkriba miyoi singa se kari gumba mangkhrabadi kari oini video se da madugi reply phangbi kani so friends space hairiba se yamna ngakningai oiba kiningai oiba mafamni mapan naiba nati loiba leiba nati amasung madudagi uba view adusu angakpagi masak oiramgani space hairiba se yamna ingsu ingi hairi mikup amada frozen oi adugi su mathakta amambagi amamba matamsu laki maduda mi amata leiba tanjaka haibase mafam makhangna kiningai oigani space ta chathan ba space ki maram da deal toriba organization nasa gi oina space chatliba mi singi safety gi damak system makhal ahum arrange tawi masibu safety standard kawe space walk tawba matamda natraga space station dagi thoklaga space station da karigumba semba sabagi matamda bu haigera makoi karamna space station ga contact laigani masigi damak space station amadi astronaut ke marakta 26 meter sangba steel wire amana samjinnaduna thammi karigumba thodok amadagi masigi wire se tatkraba atoppa emergency ama space station dagi silli masibu safer kawi natraga simplified aid for eva rescue masida eva gi arthana extra vascular activity haibani masi emergency jet bag system ni amasung space suit ka loinana yawi emergency tanjada hairiba posak asidagi push tawi illi astronaut adubu amasung mapam amadagi mapam amada khara khara chathanba ngami aduga astronaut ama senseless oikraba safer gi use to bangamdraba adu erabati mabu kanbagi ahum subu option kaino haibada rescue mission ni magi maruk apang singna mabu thirakani hairiba wasing ase haibada tabada lairabasu makoi gi oina araiba thabak natte maramdi makoi da rescue to bagi tamak special spacecraft atoppa leiba natte makhoida wire ama kisinaraga madugi matengna ngamlibu makai thiba natana masida su thiba phangdre lapna chat khere adu erabati madugi astronaut ado kari oigani asigomba thodok asida ngasai astronaut aduna magi wire dagi tattuna chatkiba matamda phangkiba force adugi direction da mahak lapna handokigani asum lapkigani mangonda weightless feel oigani makhong makutna iroi bugum tawrabasu kariya mata kanaroi ngasai force adugi direction aduda chatkigani mahak aduga karigomba astronaut ado prithibi gi gravity gi mapando oirabadi siba soide aduga laibak phaduna gravity gi manungda oihorabadi aikhoigi prithibida mabu chingsillaga thagum magi akoibada leiba horakani magi space suit aduna kaisu tawdriba phaw amasung madugi manungda oxygen leiriba phawba around 8 hours haibaduni aduga karigumba space suit aduda problem leiramlaba natraga damage oikrabadi mahak space ta expose oibana maram oiraga space ki environment na astronaut asibu 15 second ki manungda gyan manghan ki gani amasung mapandadi air pressure leitaba maramna magi hakchang gi boil oiba horakani adudagi magi size double chawkhat ki gani amasung si ki gani masi punamak ase minute kharagi manungda oigani si khrabagi tungda magi hakchang space ta asum leiduna leigani mabu kanagombana puduna laktriba phawba maramdi space ta magi hakchang decompose or patta pamthaduna mangbagi damak oxygen leite masisu oibe yai si khraba matungda astronaut ase right angle amadi velocity gi maramna mahak prithibi gi maikaida tarakpagi damak kanna lakani adubu magi shoot ki friction amadi high speed ki maramna magi shoot ado chakigani ut onkigani aduga lemhoriba khara leibak yorakani asum namak oikre Russia gi astronaut ama 1976 ta magi spacecraft ado prithibi da changlakpada crash landing oiki amasung magi hakchangi saruk khara tarakki asum namak oikibani kalpana chawla amadi maga loinaba crew taruk prithibi gi area da changlakpada makhoi pokhai dona tangoi taki achakpa phijet kum laimai da khara tarakki prithibi gi akoibada haibadi prithibi gi
ina area da atia dagi lakpa pot singbu ngaktuna thambagi masagi sakti ama lai prithibi gi gravitational magi area gi changsilak pasida prithibi na mapandagi lakpa singbu ngakpagi mangonda force ama sakti ama masagi leijai masigi maram asina atia dagi phatta haudi amatta prithibi da lakpa ngamde astronaut singi awaba tangkak amani atyadagi prithibigi environment da handuna changlakpa haibase maram asina khajik soibada accident oi mai hauna hekta chaki masigi prithibigi safety measure ase leiramdrabadi malemde hingliba singna nahanna atyagi posak kaya paitharatuna problem kaya thokradabani maram asina space tagi prithibida pot kaya tarakpa matamda Prithibi na madubu chaktuna makup tahanki manghanki maram asinani aikhoina matam da maingal oina atyada uribase astronaut amana thauri tattuna taraklabasu Prithibi da ma hekta changbe aroi Prithibi na mabu changhalloi mai hauna chakhanki gani adubu yamna kanna safety gi system thambana astronaut sing space da mangki bahaibase thoina thokande astronaut sing su matam punumakta mapu da thawni jai adumna awaba mayuknabadagi kanbinaba spacecraft chaktuna mikup amada sijikhibana pai space na mangkhiduna awaba mayuknabadagi hope this video help you a little video yang bibagi damak thagasari video gi damak like amtang tobiyu channel sida anau boirabadi please subscribe to sinbiu thank you